इमेज पाउदा में ताबीब पुनमपु खुरुमजरी ngasi maruba pauda Manipur gi hana gi chief secretary oramba general singna Manipur University gi administrator gi thau pukre opposition party su sarkar gi saruk amani haibasi kauroi haina MLA Ranjit na haikre loinana first Manipur Kabau Trophy 2018 football tournament ngasi dagi hodokre hauzik mapungoba pamuk lobiasi High Court of Manipur gi double bench na pikiba judgment amagi matung ina hanagi Manipur gi chief secretary oramba general sing IS na ngasi dagi MU gi administrator gi thaupu ba hokre ngasi numiyung ba matung general sing New Delhi dagi Imphal da thunglaraba matung Manipur University gi administrator oina charge laukibani Okay, sir. Thank you, sir. Thank you, sir. Yeah. Happy night, sir. Let me take over charge. I'll have a meeting with the dean and head of department. Then I'll tell you. And Okay. when you are going to assume office, sir? Today. Manipur University gi administrator oina haukraba retired IS officer oramba general sing na haikre Manipur University gi laidiba tongan ba loisang khudimak afaba mahi loisang ama oina ba honagani miyam amadi MU community na mateng pangbiyo wafam asing arang High Court of Manipur na MU gi administrator oina haukraba general sing na ngasi numiyung ba matungda MU gi anoba administrator oibagi charge lauraba matungda general sing na pangmi sing da phongdokhibani tungda general sing na MU hanagi academic atmosphere da hanjinba MU gi laidiba community singi losingba sing musu muta amasung musagi mihut sing unaba hoduna MU gi hojik oiba phibam singi matangda interaction chathaba hokre nauna MU gi administrator oikraba general singna ngasi MU da charge lo balakpada Manipur University gi community sing Manipur University Students Union MU gi Teachers Association amasung musuna general singbu taramna op galoinana MU gi mangluraba academic atmosphere hanjilakani haibagi asa tahori amaromda nauna MU gi administrator haukraba general singna ngasi numiyungba the Mukhyamantri N Biren amasung Council of Ministers singa onaduna MU gi matangda khananainabagi matam thakre haire I'm very happy. I'm sure I will be able to live up to your expectations. In my own career also, wherever I have worked, I have always given my best shot. I always work hard, deliver what I want to. I hope I will be able to help you, help the university. And I expect to meet all of you one by one in your departments. I am in the habit of going to different departments, different lecture rooms, different classes. I expect to meet all of you. And as a person, I always welcome anybody who want to come and meet me. I don't have any restrictions. Even when I was Chief Secretary, anybody could see me anytime. MU gi ihauda phajin kiba mahairoi amadi oja sing numit humni gi manungda thadoktuna sarkar ga wari sanaraga waroisin ama poraktrabadi siva senana mahairoi sangstan sing CSO amadi miyam ga punna democratic oiba akan ba khongjang changsil lagani haina siva sena state unit ki president and tombina phongdokre ngasi baufarada leiba siva sena state unit ki office ta pangthokiba mifam amada and tombina makha taraduna Manipur chief minister Nongthombam Birena MU community Gawari sanagani haina barton tauriba adugi mahod oja masung mahairoi sing hana thadoktana wari sanaba oithokloi High Court ki judgment ki matung ina nauna haukraba general singbo MU gi BC khalaba matung strike asiga mari leinana suspend tawkibo oja singbo condition jaudana thabak hanjil hangadabani isa gi aningba apamba khara phangnaba honabada mahairoi singi punsi mangnaba hona biganu haina mari leinaba singda appeal tawke 3 days Sigi government sina Ladibo Jasing, Aduga Satra Sing Satram to Yod Tadopio, Aduga Wari Sabio, Aduga English Signa, Akoi, Angan Singcha, Makata, Lake Tamansi, Makoi Singchit to Yumirel Natani, Makoi Sing Sitting in Toloka, Lalo Kande, IS Kande, Akoi Katona, MU Tankoi, Santioina, Manipurda, Amakatani ladies here, Masingatan Kanana, one of them. Ponamaki Corporation PBO, Sarkar, Matamatang Matungina, Shiva Sena, Koi Corporation, Vijay.
opposition party na ngang bawada sarkar pairiba party na saubagi muhutta lambi lamtak pibani khallaga tabiyo haina sugunu kendagi MLA Keranjit na phongdokre ngasi BT Road laiba Manipur Pradesh Congress Committee gi office ta pangthokhiba pawgi mifam amada MLA Keranjit na makha taraduna opposition party na ngang bawada asoiba thiduna putholaga maran sinaba honariba adu laibak thibani opposition party su sarkar gi saruk amani haibasi kauroidabani ngangkhiba wa adu kadaida soiba yawbage haiba khudakta puthoktuna semdokpirao numit chama kunthani hena MU gi watho haisardi minister amasung state government na loisinba ngamdana laklaga high court na loisinba haibasi kainingai ne laibak asigi sarkar mathau ningthina tawdre pangdabaga chap manare haina takpani Professor BC Jugindrobo ko na suspend tawriba aduna takbadi mahangna tawramba thabaksing adu aranba ngaktani haibani maram asina mahangna singjamai PS Thariba FR adusu aranbani haina lauraga phajin kibo oja amadi mahairoi sing condition yaudana athuba matamda thadokadabani BJP na sarkar pairabani na ahongba kaya purakani Congress na tawba ngamlamdaba thabak kaya su tawragani haidiba adu lamdam masida thokliba MU gi watho border pillar citizenship amendment bill amadi miyamna ahing nungthil khangdana mi painariba framework agreement asira Congress party na mioi nipana saba committee ama semlaga MU gi wathok thijilubada MU gi campus manungda politicalize tawre hairiba adu aranbani Manipurda khwaidagi wangwa thakni haina launariba mahailoisang asi mutpa yabagi phibamda lakpadagi mahailoisingi punsi kanba tangai phade haina thangjingkhiba khongthang amani haikhe Central government ki SRD Minister of Human Resource Development Department laina core naga masida waye lopaga aisi sidagi henna ikai ni aisu karai de adu ai de hairiba si yega kanda oren ikai bana ai de banina kari bhai hajala pujai khamdre munna khaluragadi government na solution program hodara kre ai de core warning piro mutunda sarkar se core decision tawra baise basi more ground thang thado kon fa Congress ki spokesperson RK Ananda phongdok khibada government na praja gi sentiment khangdabadagi high court na khut thingjinduna MU gi wathok asi loisinanaba honabani masina MU campus amadi Manipur da shanti porknaba honabada asobo thodang amani haikhe CPIL sida maroiba kogi mi ani haibatai generally kogi Sri Songthang ni mai sing haibamne digi kogi Sri Hemant Kumar ngoma bi dita wena ko lo na koi moi to bire me am sing so koi party mai ki so we express our solidarity miang mai ki da ya so whistle blower in ko feel to be India asi democracy chat palaibak oibana mipung khudingmakta piriba speech to freedom piba maramna vote ka daba mioi singna wangang ba yade haiba leite haina saknairaba veteran politician ojoina phongdokre ngasigi kawada leiba ma ki yumda pangthokiba pawgi mifam amada ojoina makha taraduna numit chama kunthani hena Manipur University da chatharakiba strike na maram oiduna mahairoi kaya mafam marang khangdana lairik tamba phangdabana natana akoibada lairiba miyamdasu akaiba pikhe iho adu loisinana ba honabada mahak masa yauna wa ngangrubada leader kharna vote ka daba mioi amana ngangwa wa laude haibadu laibak thibani mahakna ngangthokliba wafam adu apangbana iba dictionary da yawba wahaini haina lawi Manipur University ki wathok asigi waroisin poraknaba Manipur High Court na Manipur gi hanagi Chief Secretary oiramba Journal Singbu University asigi administrator oina hawkiba Jasmine Puarida mayek lana lehorani Jasmine asina maram oiraga university asida normalcy porakpa oirasanu haike National Urban Health Mission gi makhada Social Welfare Organization Thawal Bazar na District Health Society Thawal ga khusamna duna nomagi oiba lemna layeng bagi camp ama Thawal Bazar torban lampak ta pangthokre camp asina bazar asigi akoibada leiba mioi kayada pediatrics ENT specialist medicine surgery amadi District Health Society Thawal gi mobile medical unit sizinaduna ultrasound test ki khudong chabasu phanghankhe loinana sahi kunthra manga mathaki mioi singda cancer diabetes cardiovascular diseases stroke amasung sugar test na chingbasu tawduna lemna gengbagi khudong chaba phanghanduna hidak langthak sing su lemna pi ke Social Welfare Organization ki Joint Secretary S Janel na District Health Society Thawalbo asiguba camp asi mai
पाखनबिबगिदमक अपेनबे फोंदोक्लदुना कैम्प असिना हॉस्पिटल चतुना लायेंबा खुदोंचाबा फंगद्रबा मियोय कयादा अचौबा mateंग अमा ओइरे हाइना फोंदोक्लखे मरुइना ngasi pangthokjriba free medical camp asida maruina napi angangsing ahal lamansin amadi doctor da satuna layeng bangamdraba sapagi khudongchadaba amadi thabuk senbana maram oiraga ngamdaba anabasingda khudongchaba ko pijaba All Community Development Organization more akodongi tarasuba mapok kumon thorong ngasi more ward number 7 da leiba organization asigi office ta pangthokre mapok kumon thoram aduda ADC more and Bankem more police ki additional SP Robinson akodongi president RK Sanayaima MCM ki president M Thoiba Gorkha Samaj ki BP Kisan MMCM ki president MD Jalaluddin Tamil Sangam ki joint secretary Mohan MOWJU की प्रेसिडेंट एल मैपाक कमांडो मोरे की DSP थॉमस मोरे पुलिस की SDPO संदीप गोपाल दास मोरे पुलिस OC लेटको हाउ बाइफई मियोइसिंग असिना मयाई तांगबल लौखे मपो कुमोन थोरमगा मरी लेनना अकोदोंगी वाइस प्रेसिडेंट टी हैस बुदा मैतैना फोंदोरकपदा अकोदोम हारिबा ऑर्गेनाइजेशन असि मोरे इरमदम असिदा करी मरमगी पोलोखिबनो हाइरबदी लमदम असिदा लैमिनरिबा जाति खुदिंगमकपु अमत ओइना नुंगसी चानना हिमिननबगीदमक हाइबा वाखल्लोंदा थोलखिबा ऑर्गेनाइजेशन अमनी ऑर्गेनाइजेशन असिना सिंगी मनुंग हंजिना लैबा खुनसिंगदा अना लायेंग खुदोंग चादबा मफमसिंगदा लेमना लायेंगबा अमदी लेमना हिदाक langthakpiduna laklei amasung more iramdam asida tunggi yumbi oirakadoriba satrasingda free coaching tawhanduna laklei organization asina lamdam asida laiminariba jati khudingmakta awa ana tarakpada mateng pangduna su laklei makhata na su pangkigani haiba nunggi oiba wafam kaya thamkhe ngasigi thoram aduda more da lairiba tongan tongan ba lukki loching basing amadi tongan tongan ba lukki ima sing kaya na saruk yakhe mapo common thoram loisilakpada asamba chaklel ama saminaduna thoram adu loisenke Manipuri Students Federation MSF District Committee Jiribam gi konsuba mapo common numit ka mari lainana Unity haiba theme da Jiribam Higher Secondary School da sport painting competition ama pangthokre class 5 tagi 7 phawba category A amasung class 7 dagi 10 phawba category B haina ani thokna khaidok tuna pangthokiba sport painting competition aduda school kaya dagi mahairoi kaya na saruk yakhe miyamna sakanglaba Jiribamgi artist L Anil Kumar T Hayes Hirandro amasung L Bijoyna painting competition adugi judging oikhi competition asigi phal hayeng lauthokani amadi makok mathang tarakpasing MSF ki mapok kumon numit ki thoramda mana mathum yenthokani haire Pangal Students Organization Linkhatpa Sahi Tara Surakpagi Common Palan Thorongasi PSO na Sinduna Manipur Press Club da Pangthokre Thoramduda MSF amadi PSO gi advisor K Hayes Sirajuddin MSF ki President MG Milan PSO gi former President Singh MD Zakir Hassan MD Yasir Ahmad MA Wakil Alsari amadi PSO gi President Azizur Pukri Mayumna President Member Sing Oike Tharongi Saruk ama oina Integrated Students Welfare Organization amadi PSO na sinduna pangthokiba second state level science competition da makok mathang tarakhraba singda mana mathum jenthoke satliba tha October gi haukiba tang taruk tagi Gurgaon Haryana gi Kingdom of Dreams da pangthokiba Mrs India Legacy da Kaksing Phausupat Laikai dagi Indian Navy gi Commander Naurem Robi gi loinabi Naurem Ombi Maistam Sangrilana second runners up tarakle Sangrilana Mrs India Legacy da second runners up tarakpada ma ki imung manung amadi Friendship Sporting Club Kaksing Phausupat Laikai na harau taramna okre haina Friendship Sporting Club ki secretary ki cherol amana phongdorakle India da sathariba Me Too movement ki saruk ama oina sexual assault and harassment ke case sing da pautak pinanaba judge sing ki committee ama government na semgadabani haina Women and Child Development Minister Menaka Gandhi na haikre sexual harassment ki case sing asi zero tolerance ki policy ama oina yangsingadabani haina su minister na phongdokhe hairiba judge sing ki groups asina maning tamna case sing adu yangsingadabani Junior Foreign Minister oiriba hana editor oiramba MJ Akbar gi mathakta thigatnanaba hairakpa ahanba BJP losingbi Menaka Gandhi na oire sexual harassment ki case MJ Akbar mayok naribani santi pairiba nipa singi mathakta phongna singnarakliba thodok wathok singbo
यामना लुमना लौगदबनी हाइबा वाफम मिनिस्टर मेनका गांधी ना फोंदोखे अदुमैनमक अकबर की बॉस ओइरिबी फॉरेन मिनिस्टर सुषमा स्वराज नदी अकबर की मायोक्ता वाफम अमता फोंदोकपा लैत्रिबनी हानगी यूनियन मिनिस्टर पी चिदंबरम के इमुंग गी मियोय सिंबो नवंबर 2 फाउबा कोर्ट कारक्तनबगी वाफम अदु मद्रास हाई कोर्ट ना याख्रे चिदंबरम की इमुंगना फॉरेन एसेट सिंगी वाफम फोंदोक्तबदगी मखोयगी मथक्ता इनकम टैक्स IT डिपार्टमेंट ना केस अमा फाइल तौख्रबनी जस्टिस एस मणिकुमार अमसुंग सुब्रमण्यम प्रसाद की बेंच अदुना चिदंबरम गे फैमिली दा थारकिबा अपील अदो हियरिंग चथखे ब्लैक मनी एक्ट की मखादा IT डिपार्टमेंट ना चिदंबरम गे फैमिली ना IT डिपार्टमेंट की मायोक्ता पेटिशन थागलखिबनी IT डिपार्टमेंट ना फोंदोखिबदा यूनाइटेड किंगडम गे कैम्ब्रिज ता लुपा करोड़ 5.38 की ममल ओइगदबा प्रॉपर्टी की मरमदा लोसिंदुना थमले हाइरे सानबगी पाउदा मीतई काउंसिल मोरे MCM ना सिंधुना फर्स्ट मणिपुर कबाउ ट्रॉफी 2018 फुटबॉल टूर्नामेंट ngasi ईस्टर्न साइन स्कूल मोरे की ग्राउंड हौदोखरे ngasi हौदोपगी थौरमदा मीतई काउंसिल मोरे की वाइस प्रेसिडेंट एल तोम्बा FC इम्फाल टीम की फाउंडर मेंबर एल इसोरदास अनिना अथोइबा मिथुंगलेन ओइदुना हौदोखे ngasi हौदोपगी मैच ता टूर्नामेंट असिदा म्यांमार दगी लाकपा टीम अमगा लोइनना पुन्ना टीम मंगाना सरुक यारे था असिगी तांग अहुम 2018 दगी हौदुना जिरिबाम हायर सेकेंडरी स्कूल के प्लेग्राउंड टीम निपाना सरुक यादुना चथरखिबा आई मजारुन बीबी मेमोरियल फुटबॉल टूर्नामेंट 2018 गी ngasi सानखिबा मैच ता RYC रंगाइजांग टीम ना लालपानी SC टीम बो गोल अनि अमदा माइथिबा पीखरे हयेंग खासी YC गे मायोक्ता न्यू लाइफ क्लब टीम अनिना सानगनी डिस्ट्रिक्ट स्पोर्ट्स एसोसिएशन कक्सिंग सिंधुना एसोसिएशन असिगी प्लेग्राउंड चथरिबा 17 KSS लाइहाउ देवी मेमोरियल सुपर डिवीजन की ngasi सानखिबा मैच ता KPSC कक्सिंग ना TYPA सोराबु पांजल अहुम अनिदा माइथिबा पीखरे KPSC की पांजल सिंह अदो S ngamnaidil na मैच की मिनट 9 KSS टाइसन ना मिनट 35 अमदी 95 चनखे TYPA की पांजल अनि अदुना MD अली खान ना मिनट 15 अमदी MD देवात ना मिनट 52 चटपदा चनखिबनी जिरिबाम डिस्ट्रिक्ट की बौपरादा लैबा लामलेल कम्युनिटी हॉल कम कांगसंग बौपरादा डिस्ट्रिक्ट कांग एसोसिएशन DKA जिरिबाम ना सिंधुना टीम मंगाना सरुक यादुना हौखिबा अक्टोबर टांग अमदगे हौदुना चथरकलिबा थर्ड TH हेरा सिंह बैटलियन कांग टूर्नामेंट 2018 गी ngasi sanakhiba kang masanada MITL jiribam na SAYC sorok atingbi kangkhutpu panjal 39 da maithiba pikre hayeng LEC baupara amadi sanamahi kasar team anina sanaragani hauzik aroibada maroiba pau amuhana मणिपुर की हाना की चीफ सेक्रेटरी ओरंबा जनरल सिंह मणिपुर यूनिवर्सिटी की एडमिनिस्ट्रेटर की थौ पुख्रे ऑपोजिशन पार्टी सु सरकार की सरुक अमनी हाइबसी काउरोइदबनी हाइना MLA रंजितना हाइख्रे लोइनना फर्स्ट मणिपुर कबाउ ट्रॉफी 2018 फुटबॉल टूर्नामेंट ngasi हौदोख्रे ngasi गिदमक्तदी इमेज पाउदम पिजबल लोइसिनजरे मियंग ताबिरिबा पुनमपु अमुका हना खुरुमजरी।